Jiribamgi mungbung khulda Kuki Militant singa khut thoknabada Kuki Militant mari Siramlagani tarukna Asok Apan Nanglamgani Haina Thajari pawasi Kanglaipaki maira pawsedagi lokhatjabane ngahan numidang pung 8:04 rom taba matamda Jiribam district headquarter dagi kilometer 8 lom chalaga leiba mungbung khulda Kuki Militant singna bom amadi nongmaina chingba kapsilaktuna akanba mawongda landarakhre maduna khulngak iba khunja volunteer singna khut anduna nongmai kapnabada Yamdrabada Kuki mari Siramlagani aduga Kuki Militant tarukna Asok Apan Nanglamgani Haina Thajari pawsi asina mungbung khulgi khunja kayadagi fangba pawgi matungina de ngahan numidang pung 8:45 rom tabadagi Kuki Militant singna bom amadi nongmai kapsinduna landarakhe maduda khulngak liba singna khudakta Kuki Militant singi maikeida nongmai kapsinduna khudhankhe maduda Kuki Militant mari Siramlagani haibase chingnaba leikhe aduga Kuki Militant taruklomna Asok Apan Nanglamgani haibagi chingnaba lei haina phongdorokhe khunja kayana makhatana phongdorokhibada mungbung khulda Kuki Militant singna nongmai kapsinduna attack tawrokhibaga matam ikan kanadana Tamenglong district Jiribam district lona bada leiriba Rajitpur amadi Faidol village dasu nongmai kaya marum kapsilaktuna attack satharakhe madudasu khulngakpa singna handuna nongmai kapkhe masida natana Saijang village dasu nongmai kapsilakhe adubu khulngakpa singna faigak faina nongmai kapna bagi thokdok sathakibadagi Kuki Militant singi manungda chauna siana amadi Asok Apan yaukhi haire nongmai kapna bagi thokdok asi thokraba matungda ngarang ayuk Jiribam district SP na luchingba police team amasu thokdok thokpham da sangsinduna yengsinbagi thabak sathakre haina pawasina haire amaromda maphamdugi khunja kayana phongdorokpagi matungina de mungbung khulasida numit kharanigi mamangda Kuki Militant singna maitai khulasida landarakpadagi maikai animakta nongmai kamna khibaduda Kuki Militant kaya sikhibadugi matungda haujiksu mafam aduda apum asagi manam namduna leire maduna nongmai kamna phamoiriba umangi saruk aduda Kuki Militant kharagi asiba hakchang leibadagi pumtharakpadagi namthiba manam asi namlakpa oigani haina singnari haire nongmai kapsilakpada khulngakpa ama soklei pawasi pawjel pawsedagi lokhatjabane Imphal West District ki Sekmai Police Station gi manungchana leiba laipatta khulngakpa ama Kuki terrorist singna nongmai kapsilakpada soklei police tagi fangba pawda thokdok adu ngahan numidang pung 9:10 lom tabada thokhibane soklaba khulngakpa adu awang Sekmai bazar dagi thodam birjit sahi 9 apokpa thodam kullakawe mahak hauji North AOC da leiba Rajmedi City da laikanade nakal amaromda Jiribam gi molbung maitai khuldasu ngahan numidang pung 8:45 rom tabada Kuki Militant singna aphaba makhalgi nongmai amadi bom kapsinduna landarakhre haire thokdok aduda mitai khunja sing Asok Apan yahoudrabasu Kuki terrorist singna nongmai amadi bom kapsinduna landarakpagi thokdok aduda Assam Rifles personnel singna yengduna leikhe loinana mafam aduda leiriba Manipur Police Commando personnel singsu order phangde haiduna Kuki terrorist singi mathakta makhal amatagi thabak sathakide Jiribam gi mongbung mitai khulda Kuki singna landarakpa asi ngahan gi aduga tarelak sure haire Assam Rifles amasung Manipur Police ki thawong adubu khunja singna pendaba phongdorokle internet service ki athingba September 10 fawba sangdokre pawasi pandam pawsedagi lokhatjabane Imphal East Imphal West Thoubal Kaksing amasung Bisnupur district na kwanba mafam singda tha asigi taragi nungthil pung 3 dagi Manipur lengang na internet amadi mobile data service ta thamlakhiba thingba ngarang nungthil pung 3 da loisinkibaga loinana makhata na thingba si numit mangani haibade September 10 gi nungthil pung 3 phawba sangdokre Manipur government ki commissioner home na ngarang thokpa order amana athingba si numit mangani sangdokhibane law and order gi phibam yenglaga makhata na district manga asina konba mafam singda internet amadi mobile data service da thingba thambane maram asina mobile service provider khudingmangna order asi ngangna sanaba sukhangalle adumakpu condition amagi makhada broadband ILLN FTTH ki khuthangda internet service ki athingba lokthongnaba state laingangna tha asigi taragani thoida thokiba order adude makhata na adumak sanakhigani haire panba yabadi haukiba matam khara asida tampaki district singda law and order gi phibam phasilaktavadagi tha asigi taragi nungthil pung 3 dagi Manipur lengang internet amadi BSAT amasung VPN service yauna mobile data service asi ngarang September 15 gi nungthil pung 3 phawba thingba thamlakhibane